ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜꯁꯤꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯋꯥꯔꯣꯜ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯐꯤꯠꯅꯦꯁ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯍꯩꯉꯥꯡꯗꯒꯤ ꯈꯣꯏꯅꯥꯏꯖꯝ ꯔꯣꯃꯥꯔꯤꯑꯣ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯍꯩꯔꯣꯛꯇꯒꯤ ꯃꯆꯥ ꯂꯩꯔꯕꯤ ꯅꯨꯄꯤ ꯈꯥꯏꯅꯗꯨꯅ ꯃꯄꯥꯝꯗ ꯂꯩꯔꯕꯤ ꯑꯃꯒ ꯊꯣꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ KCP ꯅꯣꯡꯗ꯭ꯔꯦꯝꯈꯣꯝꯕꯅ ꯄ꯭ꯔꯤꯟꯠ ꯑꯦꯟড ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯄꯥꯎ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯐ꯭ꯔꯦꯟꯁ ꯏꯟ ꯅ꯭ꯌꯨ ꯁꯣꯁꯥꯏꯇꯤ ꯐꯤꯠꯅꯦꯁ ꯍꯩꯔꯣꯛꯅ ꯂꯧꯏ ꯍꯥꯏꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯦꯟ ꯁꯅꯥꯇꯣꯝꯕ ꯃꯩꯇꯩꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯕꯦꯁꯤꯁꯇ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯦꯛꯁ ꯋꯥꯔꯀꯔꯅꯤ ꯍꯥꯏꯔꯤꯕꯅꯣ, ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯔꯦꯠ ꯌꯥꯅꯗꯕꯗꯒꯤ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ, ꯅꯨꯄꯤ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯦꯛꯁ ꯋꯥꯔꯀꯔꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯇꯁꯦꯡꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯦꯛꯁ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯖ ꯀꯟꯇ꯭ꯔꯣꯜ ꯁꯣꯁꯥꯏꯇꯤ ꯃꯦꯛꯁ ꯅꯠꯇ꯭ꯔꯒ ꯍꯤꯔꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯦꯛꯁ ꯋꯥꯔꯀꯔꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯇꯁꯦꯡꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯦꯛꯁ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯖ ꯀꯟꯇ꯭ꯔꯣꯜ ꯁꯣꯁꯥꯏꯇꯤ ꯃꯦꯛꯁ ꯅꯠꯇ꯭ꯔꯒ ꯍꯤꯔꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ NGOꯁꯤꯡꯗꯁꯨ ꯔꯦꯀꯣꯔꯗ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒ ꯈꯥꯏꯅꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯋꯥꯈꯜꯂꯣꯟ ꯆꯥꯟꯅꯖꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯊꯤꯗꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯖꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯔꯥꯏꯠꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯈꯥꯏꯅꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯠꯇꯅ ꯄꯥꯝꯂꯝꯂꯣꯏ꯫ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯁꯨ ꯆꯨꯅꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯗꯨꯗ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯁꯤꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯆꯨꯝꯕ ꯊꯧꯑꯣꯡ ꯅꯠꯇꯦ꯫ ꯂꯣꯏꯅꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯗꯨꯕꯨꯁꯨ ꯆꯦꯟꯊꯍꯟꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯍꯤꯁꯇꯣꯔꯤꯀꯦꯜ ꯅꯦꯁꯦꯁꯤꯇꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯌꯥꯑꯣꯟ ꯂꯥꯜꯍꯧ ꯆꯪꯁꯤꯜꯂꯛꯂꯤꯕ ꯌꯥꯑꯣꯟꯂꯨꯞꯁꯤꯡꯕꯨꯗꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯑꯣꯟ ꯂꯥꯜꯍꯧꯒꯤ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯁꯦꯜ ꯇꯕꯨ ꯃꯤꯀꯥꯕ ꯄꯥꯔꯇꯤꯁꯤꯡ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯄꯔꯥ ꯇꯝꯕꯤꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯂꯨꯞꯁꯤꯡꯅ ꯈꯨꯟꯅꯥꯏ ꯃꯅꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯗ ꯋꯥꯌꯦꯜ ꯇꯧꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯗꯤ ꯁꯣꯁꯤꯑꯦꯜ ꯔꯤꯐꯣꯔꯃꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯧꯅꯩ ꯑꯃꯗꯤ ꯆꯠꯅꯩ꯫ ꯋꯥꯌꯦꯜꯕꯒꯤ ꯃꯤꯡꯗ ꯃꯤꯆꯪ ꯊꯪꯒ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯁꯦꯜꯅ ꯃꯃꯥꯏ ꯆꯨꯝꯂꯛꯂꯕꯗꯤ ꯂꯨꯞ ꯑꯗꯨ ꯀꯨꯏꯅ ꯆꯠꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯉꯥꯁꯨ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ RK ꯏꯆꯟꯊꯣꯏ ꯀꯧꯕꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯑꯃꯗꯤ ꯑꯊꯤꯡꯕ ꯀꯌా ꯊꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯤꯟ ꯃꯦꯟꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯐ꯭रीडꯝ ꯑꯣꯐ ꯁ꯭ꯄꯤꯆ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫